ꯃꯃꯥꯡ ꯆꯍꯤꯗ ꯂꯧꯁꯟꯕ ꯆꯔꯨꯅꯤ ꯁꯤꯁꯦ ꯍꯟꯗꯛ ꯅꯣꯡ ꯇꯥꯕꯗ ꯖꯤꯡꯒꯁꯦ ꯐꯖꯅ ꯀꯨꯞꯍꯧꯗꯕꯒꯤ ꯌꯥꯝ ꯄꯠꯈ꯭ꯔꯦ ꯑꯗꯣ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯦ ꯁꯤꯡꯒꯣꯝ ꯊꯥꯗꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯕ ꯂꯣꯏꯁꯤꯜꯂꯦ ꯕꯣꯔꯥꯁꯤꯗ ꯆꯔꯨꯁꯦ ꯁꯤꯁꯦ ꯏꯁꯤꯡꯗ ꯑꯃꯨꯛ ꯇꯤꯡꯉꯁꯤ ꯁꯤꯒꯤ ꯙꯅꯨꯁꯇꯤꯡꯁꯦ ꯀꯩꯅꯣ ꯂꯤꯇꯔ 500ꯗ ꯒ꯭ꯔꯥꯝ 50 ꯍꯥꯞꯀꯗꯕꯅꯦ ꯑꯗꯣ ꯁꯤ ꯂꯤꯇꯔ 400 ꯃꯨꯛ ꯌꯥꯝꯒꯅꯤ ꯑꯗꯨꯅ ꯒ꯭ꯔꯥꯝ 50 ꯍꯥꯞꯆꯤꯜꯂꯦ ꯂꯣꯏꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯁꯤ ꯍꯥꯡꯇꯣꯛꯑꯒ ꯏꯁꯤꯡ ꯊꯥꯗꯣꯛꯑꯅꯤ ꯑꯗꯨꯒ ꯃꯆꯨꯝ ꯈꯜꯂꯒ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯒ ꯑꯃꯨꯛ ꯊꯥꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡ 19 ꯇꯤꯡꯉꯦ ꯁꯤꯁꯦ ꯃꯤ ꯑꯇꯩ 12 ꯑꯥꯋꯔꯁꯀꯨꯝꯕ ꯇꯤꯡꯕꯁꯨ ꯌꯥꯎꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ 19 ꯑꯣꯏꯅ ꯇꯤꯡꯉꯦ ꯑꯗꯨꯅ ꯏꯁꯤꯡ ꯊꯥꯗꯣꯛꯑꯁꯤ ꯀꯟꯅ ꯌꯩꯁꯟꯈꯤꯕꯒꯤ ꯆꯤꯜꯂꯦ
ꯍꯩꯗꯣꯛꯄꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯑꯅꯤ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯈꯥꯇꯥꯡ ꯑꯣꯟꯗꯣꯏꯅꯦ ꯃꯥꯁꯦ ꯑꯗꯨꯒ ꯄꯨꯔꯥ ꯀꯪꯕꯨ ꯐꯧꯕ ꯌꯥꯗꯦ ꯈꯤꯇꯪ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯂꯩꯕꯗꯣ ꯑꯗꯨꯕꯨ ꯐꯧꯕꯤꯔꯅꯤ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯩ ꯊꯥꯕꯅꯦ ꯄꯨꯡ 3 ꯃꯈꯥꯏ ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯂꯣꯏꯗ ꯉꯥꯏꯔꯤ ꯊꯥꯒ ꯂꯣꯏ ꯊꯣꯛꯑꯦ ꯑꯗꯨ ꯍꯦꯛꯇ ꯂꯣꯏꯁꯟꯕ ꯌꯥꯗꯦ ꯀꯨꯏ ꯆꯪꯉꯤ ꯃꯁꯤ ꯊꯕꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏ ꯊꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯁꯤꯡꯗꯤ ꯀꯌꯥ ꯁꯨꯕꯅꯣ ꯈꯪꯗꯦ ꯃꯁꯤꯡꯗꯤ ꯊꯤꯗ꯭ꯔꯤ ꯁꯤꯗꯩꯗ ꯌꯥꯗꯣꯏꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯌꯥꯜꯂꯒꯦ ꯍꯣꯔꯦꯟ ꯌꯥꯟꯕꯗꯣ ꯑꯃꯨꯛ ꯆꯠꯂꯒꯦ
ꯃꯈꯣꯡ ꯃꯈꯣꯡꯕꯨ ꯁꯨꯃꯥꯏꯅ ꯊꯤꯟꯗꯣꯏꯅꯦꯕ. 굽고 계시네. 이거 일등 깡창 넣나봐. 비용 부처럼 드네요. 뽀뽀로네. 뽀뽀. 베트남이 안에 뭐하 니뿐이 아니죠 뭐. ꯏꯁꯤꯡ ꯆꯥꯏꯒꯗꯧꯅꯦꯕ ꯁꯤ ꯂꯧꯊꯣꯛꯑꯒ ꯈꯤꯇꯪ ꯈꯤꯇꯪ ꯏꯟꯊꯣꯛꯄ ꯇꯥꯏꯃꯤꯡꯗꯨꯗ. ꯑꯗ ꯑꯩꯅ ꯁꯪꯗꯕ. ꯍꯌꯦꯡ ꯇꯧꯒꯦ ꯇꯧꯕ ꯆꯤꯡꯒꯣꯟꯁꯨ ꯆꯥꯎꯁꯜꯂꯦ ꯈꯔ. ꯁꯨꯝ ꯀꯥꯟꯗ ꯂꯧꯊꯣꯛꯀꯗꯧꯅꯦꯕ. ꯁꯨꯝ ꯀꯥꯟꯗ ꯐꯤ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡ ꯆꯥꯏꯍꯧ ꯌꯥꯔꯕꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯁꯪꯗꯗꯅ ꯆꯥꯏꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯆꯥꯏꯁꯤꯜꯂꯅꯤ ꯏꯁꯤꯡꯁꯦ. ꯁꯤꯗ ꯂꯩꯍꯧꯔꯤꯁꯤ ꯁꯤꯅ ꯌꯥꯟꯕ ꯐꯔꯛ ꯇꯥꯗꯅ ꯂꯩꯍꯧꯕꯅꯦꯕ. ꯑꯗꯣ ꯆꯞ ꯃꯥꯟꯅ ꯊꯝꯃꯤꯅꯤ ꯀꯣ. ꯁꯤꯁꯤꯅ ꯄꯥꯜꯂꯦ, ꯁꯤꯁꯤꯅ ꯄꯥꯟꯗꯦ. ꯀꯩꯒꯤꯅꯣ ꯃꯔꯝꯗ ꯀꯨꯞꯇꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯨꯞꯇꯕꯁꯤꯅ ꯇꯤꯟꯁꯤ ꯌꯥꯝ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯇꯤꯟꯁꯤ. ꯑꯗꯨꯅ ꯃꯥꯁꯤ ꯄꯥꯟꯕ ꯉꯝꯗꯕ. ꯄꯥꯟꯕꯨꯗꯤ ꯈꯔꯗꯤ ꯄꯥꯜꯂꯛꯀꯅꯤ. ꯌꯥꯝ ꯇꯞꯅ ꯄꯥꯜꯂꯛꯀꯅꯤ, ꯌꯥꯝ ꯄꯥꯜꯂꯣꯏ. ꯁꯨꯃꯥꯏꯅ ꯀꯨꯞꯁꯟꯕꯒꯨꯝꯁꯦ ꯀꯨꯞꯁꯟꯕꯗꯤ ꯌꯥꯗꯦꯕ ꯃꯣꯏꯁꯦ.
ꯐꯤ ꯍꯥꯡꯇꯣꯛꯄ ꯑꯣꯏꯅ ꯌꯦꯡꯁꯤ ꯋꯥꯈꯜ ꯁꯥꯏꯠꯁꯦ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯤ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯉꯔꯥꯡ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯍꯦꯔꯁꯤ ꯄꯥꯛꯑꯦ ꯁꯤꯁꯦ